ꯇꯧꯖꯔꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯆꯤꯇ꯭ꯔꯥꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯝꯅꯤꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯁꯝꯖꯤ ꯁꯦꯂꯣꯟ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯁꯝꯖꯤ ꯁꯦꯂꯣꯟꯗ ꯂꯥꯛꯑꯦ ꯁꯝꯖꯤ ꯁꯦꯂꯣꯟꯗ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ samgi nate skin gi nate kemta nate hana de dum keratin treatment gi adagi samgi hair treatment gi makeup gi wari sanaramba do ngasi di amata nate yamna nungai ba aingoda su yamna harau da ba ki life ki so han boy de ba eyelash extension samji salon da phangi ragani mayam eyelash extension toubiningba pa hapiningba mayamna koi gi da chitragi samji salon da lakpiro ado hoje ai pa hap ka doine hapagi video do so ai dum mayam da uhan jarake ado da chitragi di ana mana offer se dum bi haba offer se lai banina hoje koi gi pa hap sida eyelash extension toubagi offer su lai mayam gi da makta offer se ado ai chap chabadi khangdre da chitrana hairani kai kai lai bano habado eyelash extension to buse hanadi my category hai tare ko volume adagi high grade adagi classic si rate amatama de range adu gusti me am se and offer period to se same range ta any hybrid hamning asu adagi classic hamning asu adagi volume pam tar asu same price ta haibadi ladiba category se hanadi different price orambado hojikti samji salon da mayamna khara pana hamningba khara thana hamningba like dana si se price se loina chap manaragani haibani ado hana 3500 lorambado hojik kaya lone bada chra hojik 2000 hana 3500 lorambado hariba category sing se loina chap manaraga same price da lorani haibani ado mayam matam manghanda bida eyelash extension towningba pa hamningba now sing I get subscribers sing matamanganda bida athuba matamda samji salon da lakpiro aduga high big offer from 3500 to 2000 tarak pipe se 1500 tara in less or in so it's a very big amount and it's a big discount so mayam lakpiro matamangan bidanu samji salon da chitra leire ado mayam eyelash extension tawba lakpiro ado ai mathang ujar age ado video makhata nei sida product mayam leire huji agi pada agi mitta hapakadoribo mayam do sida loi leire kai no have do khangde se bisa da mathang haya lage na blue hamna blue ring comb cleanser koina pa hapakanda koina lampupiyo kopiyo hara kanda tumaya tawaga lampup number glue remover deodor ko glue remover cleanser sisi na kaki kai no dune eyelash jo irakadoi sisi sida leire sisi 0.79 number 9 ko ne temba pa mani hapakanda makam me amam le ko 0.79 mm maten ba hapningba gaiduna sida leire asang ba hapare ado sida loi leire duga pa gi texture se yengo matam da su yamna phajai yamna quality lei na haina su aina uba matam da su yam quality lei na ui ado horen hapa kanda kamai to ge habdo me ami hojik hapa hogadore je hapa ka dore ado khangde phajagadra phajaroidra habdi khangde ado phajagani haibagi thajabaduni aje ai hapa du so do mathang ulakke ready de lere anok kolok thokna se hapa de ki to hapa kanda yengase
haptaba malamani do simayamgi apamane hena thana hapningba misu dum hape do aigidi yamna thana hapa pamdaba khara natural looks oina ba haidana aina kitang parapna hapane do sida leire do sida mayam yengbiro ado mayamgi apamane tawbudabu aigidi kitang natural oina ba ina kitang pana hapjabane ado hap eyelash extension tawe habade dum line adi khange habade akhoi gi hana leijarami ba pa duga houjik oi isiga duga magi pa gi texture si su yamna quality le ina ina khale yam ngonda su yam nungai comfortable oi adagi pa happy ngai manung da ngonda yamna comfortable oi adagi hoji hapa kanda su ngonda kemta nungai tabal leite dum haidi khoi gi isagi natural gi type da dum tawe haidi akoina false lashes hapa kanda kitang hapa kanda uncomfortable oi bana traga kitang kai nomadi feel ta widana adumakti tawde se extension oraga so adum ishagi bagi type da dum yamna ingonda comfortable oi ista leire adu kamaina utka doino khangre dum yam yengbiro da leire adu ma'am yam thuna lakpa ki extension se ta singna da chitrana hapadina te dubu ba extension happy se ko gi jb zeta man happy bane thank you so much amagi service aduki matik phajai aingonda kemta nungai ta ba phau de tumningi ngak tang tum thore aduga yam thina comfortable oi adugana thank you so much Samji Salon adagi egi pa happy di ba extension taw biri ba jb zeta thank you so much Samji Salon gi address aina mamang da so haiza gray Mahabali Dolly momo gi mathak da lai aduga contact number so mamang da pizza ramne tu boy description box ta muka hapcharamge ado video se ngasi gi di mata se lotion jarage me apuna pu bye bye muka na kurumzari